state amasung center palibasida akhoi nahanse media gi through the ujabani akhoi no tawrubadi nachade moi trample amana khoi gi prime minister unabagi memorandum lawbagi moi permission lawnabagi memorandum thakre kaina haiba khoi media gi through the press ta kaida ujabani aduga amana mo khoi gi honorable cm na mana mu 24 hour wari sanadana pau phaunari kholi mu haire hairiba anisigi confuse moi gi ruling da leiba 45 sigi manung do ore aduna maram oiraga huji assembly da moina kamaina अखोई प्रजा हुजिक ओइरिबा फिबम चिंखों चिंया दा रिलीफ कैम्प की दुदी फरेने सरकार ना कनो तौरगा पिथरगा खोलगा हुजि अदुम पांगनरी अदुबो दुमक्ता दसु दुम सोसाइटी तौगे तौबा मयाम अमा यावखिबा प्रॉब्लम ओइबदगी हुजि खराबो मुंचंजन बेगी मीडिया दा उबै वाने अदुबो तसेंगना मोय रिलीफ ता चलगा आरा पद चपददी मोयसे फंगदबा खोतबा मयाम अमसु यावे अखोई से लोइमा कोइना चचा अदुग माथंग इना खोई चिंखों चिंया दा माइकै मरी दा गाइबा चिंखों चिंया गी इतारोय सिंग अखोई गी इबुंग इपवा सिंगी मखोई गी खोलाव तारक matamda oireba situation se sigi phibam sida mokhoina tawriba se karino mokhoina tasengna moi amatani haragadi moi gi 45 se amata oina lei hai taragadi leader of the house se khoi gi honorable cm da oibada yai haiba se assembly da puthok piyo haiba potuni maram di moi smaina fraction tawraga mangi se kanada no praja ra khoi da neba praja khoi da sokpa nga da neba misam mira huji ge ngo nongna yum panjara pa matai manaw baw da nupa da khunga pane laikre nupina kano khoi gi tawde ya da duty तौरीनेना ngak seline leire sumaina leireba situation sida moi masena dugumba sumaina tawna leiragadi yaroi haba poto mama singdang hadaki laiba assembly section sida asengba yaragadi yare haba poto adu puthokpiba motion of confidence to puthokpiyo haba potuni aduga opposition da leiba manga su adu tawriba pot sida jasengna khoi yaningi natraga yaningde haba poto hoi lawbudi lawi aduraga su akhoi na hek ubada media da kai da khana bagi fibam oina sum uba tasengna thabak oina pangthokta akhoi gi mla kuki gi mla tara na ngasi bauta akhoi di separate pami haidana leiba pot sida makhoi gi leiriba ruling da leiriba opposition sungaire moi member oiribani akhoi gi assembly the member am oiraga leiribani na moi house of sida member oiribani na moi su tasengna moi tara na haido yaningde haidana su moi agitation amada changjan bo udaba akhoi gi pabung ojoina budi tasengna thai akhoi mai gi mairana su yang kan hona jarami adu bunga si bauta madugi response output se thokpa ngamdaba kari gi no haiba potse mama singna hujikti aina hairi sini sarkar da leiriba ruling oiro opposition oiro lan sina sum chondara ga sarkar gi amorpa praja na khanga pehelakani hena kok matha sa behelakani adu sorpudi handak live 31st tagi numi 30 haina pham doriba mi pham asida achetpa phireb lauraga achumbe agenda lauraga khoi leader of the house na tobase akhoi 45 na yai haibagi do motion of evidence to puthokpiyo haiba potse ngasi ima singa loina na ngasi media ge through da haijari besini karigumba do edu da nampak ta bai pot uraba nungai na da bai pot urapa matamda tasengna sarkar da leibo oiro opposition da oibo loiro no yankhai su dissolve to ba haibase nasa na resign to ga yagadabni haiba potuni maram di yam wareba husik chingkhong chingya dam ta chat sebe mayam puno tha amani da leibiru so ba mi di tha tra nga lekhale imne ba karama fibam oirga do no haiba do ai da panjan biyo ba ai da panjala kan da loi khanga da ngata ne ba ai da panjan ringai di sukhang banga moeba aduna panjan biyo khan biyo loi hona biyo adagi khunja sing khunga pa cha sing su yongo ngasi engineer ta da nahan maktani chalu ba mafam amada ima ai engineer tawbani imana bam ahum khaki yum bai chalak pada isumaina tawra leire haire si kari no ba si gi punsi myam khoi loi mangala se haibra ba noi masen muknari ni leiraga ado muna biganu mp da leiba kangu na mp da huji parliament gi magi thodang tawbiyo aduga akhoi gi state sarkar da leiba moi yang khaisu moi gi thodang se 31st gi hogoda basida lepiyo haiba potuni lepta bataraga di mama sing da tawra khuding makta waro biganu haiba to masi last oina assembly gi matang se haijari basi